ꯃꯁꯤꯒꯤ ꯍꯟꯖꯟꯕ ꯆꯥꯝꯃꯒ ꯃꯔꯤ ꯁꯨꯕ ꯇꯥꯡꯀꯛ ꯇꯥꯃꯤꯟꯅꯁꯦ꯫ Inspector Tayai Lakle ꯑꯍꯥꯟꯕꯃꯛꯇꯗ ꯂꯦꯟ ꯁ꯭ꯇꯣꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯁꯩꯒꯨꯔꯖꯝꯅ ꯇꯔꯥꯅꯣꯛ ꯆꯨꯕꯒ ꯂꯣꯏꯅꯅ ꯀꯣꯡꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯆꯥꯝꯃꯒ ꯃꯔꯤ ꯁꯨꯕ ꯇꯥꯡꯀꯛ꯫ ꯑꯁꯣꯝꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅ ꯔꯦꯄꯤꯁꯁꯤꯡ ꯑꯗꯨ ꯐꯥꯔꯒ ꯀꯁꯇꯗꯤꯗ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯗꯣꯛꯇꯔ ꯄ꯭ꯔꯦꯝꯆꯥꯟ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯑꯃꯗꯤ ꯁ꯭ꯇꯣꯔ ꯑꯃꯗ ꯆꯪꯗꯨꯅ ꯑꯊꯨꯝ ꯑꯍꯥꯎ ꯈꯔ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯤꯁꯟ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯇꯣꯔꯗ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯗꯣꯛꯇꯔ ꯄ꯭ꯔꯦꯝꯆꯥꯟ ꯃꯍꯥꯛꯅ ꯎꯈꯤ꯫ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯅꯍꯥꯟꯅꯣꯡꯃ ꯆꯤꯡꯒꯣꯟ ꯑꯃꯗ ꯑꯩꯈꯣꯏꯗ ꯃꯥꯅ ꯐꯨꯔꯝꯃꯒ ꯒꯥꯔꯤ ꯊꯧꯔ ꯆꯠꯈꯤꯕꯗꯨꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯛꯄꯗ ꯃꯍꯥꯛ ꯊꯤꯕ ꯐꯪꯈꯤꯗꯕꯗꯨꯅꯤ꯫ ꯀꯔꯤ ꯇꯧꯔꯤꯕ? ꯑꯣ, ꯃꯍꯥꯛꯁꯨ ꯄꯣꯠ ꯂꯩꯔꯤ꯫ ꯑꯩꯅ ꯈꯕꯔꯗ ꯇꯥꯕꯗꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤ ꯑꯗꯨꯒ ꯂꯣꯛꯈꯥꯗ ꯃꯍꯥꯛ ꯇꯥꯁꯤꯟꯈꯤ꯫ ꯃꯍꯥꯛꯅ ꯑꯐꯥꯎ ꯁꯥꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯤ ꯑꯗꯨ ꯊꯋꯥꯏ ꯄꯥꯟꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜꯗ ꯀꯨꯏꯅ ꯅꯥꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯧ ꯀꯔꯝꯅ ꯉꯁꯤꯅ ꯁ꯭ꯇꯣꯔ ꯑꯁꯤꯗ ꯉꯁꯤꯗꯤ ꯈꯪꯅꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯔꯛꯄꯒ ꯑꯩꯅ ꯀꯔꯤ ꯇꯧ ꯌꯦꯡꯉꯨꯅ꯫ ꯑꯁꯨꯝꯅ ꯀꯤꯁꯟꯅ ꯗꯣꯛꯇꯔ ꯄ꯭ꯔꯦꯝꯆꯥꯟ ꯎꯈꯤꯔꯝꯃꯤ ꯑꯃꯗꯤ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄ ꯉꯥꯏꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯄ꯭ꯔꯦꯝꯆꯥꯟ ꯑꯊꯨꯝ ꯑꯍꯥꯎꯁꯤꯡ ꯂꯩꯔꯕ ꯃꯇꯨꯡꯗ ꯒꯥꯔꯤꯗ ꯄꯣꯠꯆꯩꯁꯤꯡꯗꯨ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯃꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯄ꯭ꯔꯦꯝꯆꯥꯟ ꯑꯩꯅ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯤꯕꯨ ꯌꯥꯝꯗ꯭ꯔꯕ ꯖꯥꯠꯂꯥ? ꯂꯩꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯪꯂꯦꯅ ꯍꯔꯥꯎꯅ ꯂꯧꯕꯤꯔꯗꯤ ꯐꯅꯤꯗ꯫ ꯄꯨꯔꯅꯤꯃꯥ, ꯉꯁꯤꯗꯤ ꯑꯩ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯈꯜꯂꯤ ꯑꯗꯨꯒ ꯅꯪꯅ ꯆꯥꯒꯟꯕ ꯑꯆꯥꯄꯣꯠ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯂꯩꯔꯕꯅꯤ꯫ ꯑꯩ ꯉꯁꯤꯗꯤ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯈꯤ꯫ ꯊꯧꯔꯣꯅꯦ ꯒꯥꯔꯤꯗꯨ ꯊꯧꯔꯣꯅꯦ꯫ ꯅꯪꯒꯤ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯑꯩꯅ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯒꯥꯔꯤ ꯊꯧꯔꯛꯄꯅꯤꯅ ꯑꯩꯅ ꯉꯥꯏꯔꯤꯕꯁꯤ꯫ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯄ꯭ꯔꯦꯝꯆꯥꯟ ꯒꯥꯔꯤ ꯊꯧꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯤꯁꯟ ꯒꯥꯔꯤ ꯑꯗꯨ ꯇꯞꯅ ꯏꯟꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯗꯣꯛꯇꯔ ꯄ꯭ꯔꯦꯝꯆꯥꯟ ꯒꯥꯔꯤ ꯊꯧꯔꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯄ꯭ꯔꯦꯝꯆꯥꯟ, ꯀꯔꯤꯅꯣꯅꯦ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯊꯧꯔꯛꯂꯤꯕꯁꯤ ꯇꯨꯡꯗ ꯒꯥꯔꯤ ꯑꯉꯧꯕ ꯑꯃ ꯑꯩꯉꯣꯟꯗ ꯏꯟꯅꯕꯒꯨꯝ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯃꯅꯤ꯫ ꯃꯥꯁꯨ ꯊꯕꯛ ꯑꯃ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯈꯩꯗꯤ ꯇꯞꯅ ꯇꯞꯅ ꯏꯟꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯅ ꯂꯝꯍꯥꯡ ꯑꯁꯤꯗ ꯃꯥꯅ ꯀꯟꯅ ꯊꯧꯖꯤꯜꯂꯛꯂꯤꯁꯤꯕꯨ? ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯇꯨꯡꯗꯒꯤ ꯒꯥꯔꯤ ꯑꯉꯧꯕ ꯀꯤꯁꯟꯅ ꯊꯧꯔꯛꯂꯤꯕꯗꯨ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯖꯤꯜꯂꯛꯈꯤ ꯑꯃꯗꯤ ꯗꯣꯛꯇꯔ ꯄ꯭ꯔꯦꯝꯆꯥꯟꯒꯤ ꯒꯥꯔꯤ ꯑꯗꯨ ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯈꯤ꯫ ꯍꯩ, ꯅꯪ ꯒꯥꯔꯤꯗꯨ ꯈꯥꯝꯃꯣ꯫ ꯍꯩ, ꯅꯪ ꯒꯥꯔꯤꯗꯨ ꯌꯥꯝ ꯊꯨꯅ ꯈꯥꯝꯃꯣ꯫ ꯅꯪ ꯒꯥꯔꯤꯗꯨ ꯈꯥꯝꯃꯣ꯫ ꯀꯅꯥꯅꯣ? ꯑꯁꯤꯗꯤ ꯀꯅꯥ? ꯑꯩꯕꯨꯔꯣ? ꯀꯔꯤꯒꯤꯅꯣ? ꯍꯩ, ꯅꯪ ꯒꯥꯔꯤꯗꯨ ꯈꯥꯝꯃꯣ, ꯌꯥꯝ ꯊꯨꯅ ꯈꯥꯝꯃꯣ꯫ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯁꯤꯗꯤ ꯐꯠꯇꯅꯨꯡꯗ ꯊꯣꯛꯇꯧ ꯃꯥꯜꯂꯦ꯫ ꯑꯩ ꯒꯥꯔꯤꯁꯤ ꯀꯟꯅ ꯊꯧꯔꯛꯀꯦ꯫ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ? ꯊꯧꯈ꯭ꯔꯦꯅꯦ ꯒꯥꯔꯤꯁꯦ꯫ ꯍꯩ, ꯈꯪꯉꯦ, ꯉꯁꯤꯗꯤ ꯅꯪ ꯑꯔꯣꯏꯕ ꯑꯣꯏꯔꯗꯧ꯫ ꯑꯁ, ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯥꯟꯅꯔꯤꯁꯤꯕꯨ? ꯀꯔꯤꯒꯤꯅꯣ? ꯑꯩꯗꯤ ꯊꯣꯏꯕꯤ ꯈꯣꯏꯒꯤ ꯌꯨꯝꯁꯨ ꯈꯪꯗꯦ꯫ ꯃꯐꯝꯗꯨ ꯍꯪꯉꯒ ꯆꯪꯒꯦ ꯇꯧꯕꯅꯦ꯫ ꯍꯩ, ꯅꯪ ꯒꯥꯔꯤꯗꯨ ꯈꯥꯝꯃꯣ꯫ ꯅꯪ ꯒꯥꯔꯤꯗꯨ ꯈꯥꯝꯃꯣꯅꯦ꯫ ꯍꯩ, ꯅꯪ ꯅꯊ꯭ꯋꯥꯏꯗꯨ ꯃꯥꯡꯒꯅꯤ꯫ ꯅꯪ ꯒꯥꯔꯤꯗꯨ ꯈꯥꯝꯃꯣ꯫ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯗꯤ ꯊꯣꯏꯕꯤꯒꯤ ꯅꯝꯕꯔꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯅꯝꯕꯔꯁꯨ ꯑꯩꯉꯣꯟꯗ ꯌꯥꯎꯗꯦ꯫ ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ꯫ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯕꯁꯨ ꯒꯥꯔꯤꯁꯤꯒꯤ ꯅꯝꯕꯔꯁꯤꯗꯗꯤ ꯈꯪꯍꯧꯔꯒꯦ꯫ ꯑꯩꯒꯤ
ꯑꯩꯒꯤ ꯐꯣꯟꯁꯤꯅ ꯃꯥꯒꯤ ꯒꯥꯔꯤ ꯅꯝꯕꯔꯁꯦ ꯐꯣꯇꯣ ꯀꯥꯞꯍꯧꯒꯦ ꯑꯩꯒꯤ ꯁꯥꯏꯠ ꯒ꯭ꯂꯥꯁꯇ ꯇꯥꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯐꯣꯇꯣ ꯀꯥꯞꯂꯒꯦ ꯈꯨꯡꯒꯪ ꯑꯁꯤꯁꯨ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯃꯐꯝ ꯑꯁꯤ ꯌꯧꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯁꯥꯐꯔꯒꯅꯤ ꯍꯦ ꯅꯪꯒꯤ ꯒꯥꯔꯤꯗꯨ ꯈꯥꯝꯃꯨꯅꯦ ꯍꯣꯏ ꯅꯪꯒꯤ ꯒꯥꯔꯤꯗꯨ ꯈꯥꯝꯃꯣ ꯅꯪ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯁꯦ ꯅꯣꯡꯃꯩ ꯒꯨꯂꯤꯁꯤ ꯆꯥꯎꯁꯦ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯏ ꯑꯁꯤꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯈꯤꯕ ꯑꯩꯒꯤ ꯄꯨꯔꯅꯤꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯂꯣꯏꯈꯤꯕ ꯃꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯁꯣꯏꯗꯨꯅꯔꯝꯃꯅꯤ ꯑꯗꯨꯅꯅꯤ ꯑꯩ ꯅꯤꯡꯁꯤꯡꯂꯩ ꯅꯨꯄꯥꯁꯤꯒꯤ ꯃꯁꯛꯁꯦ ꯑꯩ ꯅꯤꯡꯁꯤꯡꯅꯔꯤ ꯐꯔꯦ ꯉꯁꯤꯗꯤ ꯁꯤꯔꯕꯁꯨ ꯁꯤ ꯆꯪꯂꯕꯁꯨ ꯆꯪꯂꯦ ꯍꯦ ꯅꯪꯒꯤ ꯒꯥꯔꯤꯗꯨ ꯈꯥꯝꯃꯨꯅꯦ ꯅꯪꯒꯤ ꯒꯥꯔꯤꯗꯨ ꯈꯥꯝꯃꯨ ꯍꯥꯏꯔꯒ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯊ꯭ꯋꯥꯏꯗꯨ ꯃꯥꯡꯕ ꯇꯥꯔꯦꯗꯅ 마기 가리시나가 앵어다가 와이살게 떠오이네 강이나 마시 야드라바니나 낭부 헨칼라가 나 토아이도 로고 따내드나 감독이 시래기디 아이 마품시를 꾸이는 레베야라로이 미안 부르목 전실래 아이 가리시마 마일레리가 잣크라게 소이드나 시람라가니 누밋 어두다 아이 원다 푸른바 어디가 너 토아이도 망레다 가나디 더 그렇게 असुमना डॉक्टर प्रेमचंद नोंमैना पानखी अमदी महाकी गाड़ी दु कंट्रोल तोब ngamdabadagi गाड़ी अदु मथौ मखा ओनखी मसिगी मतुंगदा लेरिब खुंगंग अदुगी मया नक्सिलकना गाड़ी एक्सीडेंट थोकुदुन मरम ओइरगा मियाम पुनमुक चेंसिनरके मयाम तो लोने गाड़ी सेम तो चिंगछे मयाम सि गाड़ी सेम तो चिंगछे लो मसा जेम तो सन बतौछे मयाम लाइले सि गाड़ी से बुंथोनो कन्ना थोरकु मांगरे माइ गाड़ी से नोंमै मखोलमसु तागुम तौगी अखोइ भाबनारा गारिगी थाव फुनबगी मखोल अदुगा मागी तुंगदा लाखबा गारि सिदि हल्लगा चखरेनि से अमतो चिंगला यंगसेसे मे मसाजी सोर होली मे अमतो चिंगथोक्से लाव से मखुसे अमतो पाइसिसे से थोंजे अमतो पाइसि फक्सिसे मैम सुम यंग लेने खित चंचम बिरो लाउने मैं मागी मखुसने इगे इंगक तंगारी ने सोम ताबिरिब्रा सोम करी मिंग कोगे करी लमदगिनो आई डॉक्टर प्रेमचंद आइबो थोइबिगी मनाक्ता अमुक थपोबियो कनानो थोबी हैबदी खुंगंग असिदा लेबा लांगलेनगी मच्छेदो करिनो हाइसिबो अखोइ सिकुनगी थोइबिद्रो माने मागी मनाक्ता लापने सखंगदब गारी अमना तुंगदा इनरगा अइगोंदा नोंमैना काफकपने डॉक्टर अतई कदे कदे सोके ये थंबा पंबोमदा नोंमैना पान मामाले खुद असे लोइना पंक्शन करे दादा अदुदी असोगजी हॉस्पिटल तो पुना फरोइद्रो याने आई करिसो तोरय याराबदी थोइबिगी मनाक्ता अमुक्ता पुबियोबा डॉक्टर यारगदी हॉस्पिटल गाड़ी मोटरगा अखोइ मया पुनब तौजगी हौजिक फिबम सिदा थोबिगी मनाक्ता चलदी खुदों चाकदो मानदे डॉक्टर इमुंगो समाय तौरसे
ꯊꯣꯏꯕꯤꯗꯣ ꯅꯈꯣꯏ ꯀꯅꯥꯅꯣ ꯅꯝꯕꯔꯒ ꯌꯥꯎꯕ꯭ꯔꯥ ꯑꯃꯨꯛꯇ ꯀꯧꯕꯤꯔꯣ ꯑꯗꯨꯒꯅꯦ ꯃꯥꯁꯨ ꯄꯥꯎꯁꯨ ꯄꯤꯕꯤꯔꯗꯤ ꯐꯩꯗꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯑꯃꯗ ꯄꯔ ꯄꯨꯕ ꯍꯥꯏꯁꯦ 마기 뚱다 따나락바 가리도 아사이도 목 룸드는 내려마디 구동 자루도 말이 마나 구당도 너무 발리시는디 나사이 뚱다 락바 가리도는 소이드나 멍어도 너무 갖고르면 아이코는 어제 가리면 더러 마빠바 부르바이시 우리 너무 뭐 값설로 아이코 미션도 속배에 마시 야르게디 폴리스도 파우피르거네 폴리스도 파우피르고 보면 퍼르드로 따다 피범지도 폴리스 나이레디 이 잡놈들이 파트놈들 도배에 야르게디 가리면도 더러가 아이코 군기 미미압도록 부르러 이렇게 들어게 ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯝꯃꯤ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯨꯝ ꯂꯩꯔꯝꯃꯗꯤ ꯐꯔꯦꯁꯦ ꯇꯥꯗ ꯄꯨꯂꯤꯁꯇꯁꯨ ꯄꯥꯎ ꯄꯤꯔꯁꯤ ꯑꯗꯨꯒ ꯊꯣꯏꯕꯤꯗꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯀꯅꯥꯅꯣꯝꯇ ꯀꯧꯕꯤꯔꯣ ꯑꯁꯨꯝꯅ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯅ ꯗꯣꯛꯇꯔꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕ ꯍꯣꯠꯅꯈꯤ ꯑꯃꯔꯣꯝꯗ ꯊꯣꯏꯕꯤꯗ ꯄꯥꯎ ꯑꯁꯤ ꯇꯝꯈꯤ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯈꯤ ꯗꯣꯛꯇꯔ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯗꯣꯛꯇꯔ ꯊꯣꯏꯕꯤ ꯅꯪ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ ꯊꯣꯏꯕꯤ ꯑꯩ ꯅꯈꯣꯏꯗ ꯂꯥꯛꯄꯅꯤ ꯑꯗ ꯑꯩꯒꯤ ꯇꯨꯡꯗ ꯒꯥꯔꯤ ꯑꯃ ꯏꯟꯅꯔꯦ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯉꯣꯟꯗ ꯒꯥꯔꯤ ꯈꯥꯝꯃꯣꯅ ꯍꯥꯏ ꯑꯩꯅ ꯈꯥꯝꯗꯕꯗꯨꯗꯒꯤ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯁꯠꯇꯣꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯄꯅꯤ ꯑꯗꯨꯗꯒꯤ ꯑꯩ ꯒꯥꯔꯤ ꯑꯁꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈ꯭ꯔꯦ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯁꯤ ꯃꯌꯥꯝ ꯈꯖꯤꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯈꯣꯏ ꯈꯨꯟꯁꯤꯒꯤ ꯒꯥꯔꯤ ꯃꯇꯪ ꯇꯧꯕꯤꯔꯒ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯗ ꯄꯨꯃꯤꯟꯅꯁꯤ ꯌꯥꯅꯤ ꯊꯣꯏꯕꯤ ꯁꯤ ꯒꯥꯔꯤꯁꯨ ꯂꯩ ꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯄꯨꯁꯤ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯄ꯭ꯔꯦꯝꯆꯥꯟ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯍꯣꯁꯄꯤꯇꯥꯜꯗ ꯊꯣꯏꯕꯤꯒ ꯂꯣꯏꯅꯅ ꯄꯨꯔꯛꯈꯤꯔꯝꯃꯤ ꯑꯃꯗꯤ ꯊꯣꯏꯕꯤꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗ ꯐꯣꯟ ꯇꯧꯈꯤ ꯁꯟꯇꯣꯁ ꯁꯔ ꯍꯧꯖꯤꯛ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯀꯗꯧꯔꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯑꯩꯈꯣꯏ ꯃꯤꯁꯟ ꯑꯃ ꯆꯠꯀꯗꯕꯅꯤ ꯐꯅꯤ ꯁꯔ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯔꯒ ꯀꯤꯁꯟ ꯍꯥꯏꯔꯤꯕꯗꯨꯒꯤ ꯌꯨꯝ ꯇꯥꯍꯜꯂꯒ ꯀꯤꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯑꯩꯈꯣꯏ ꯊꯣꯏꯕꯤꯅꯤꯅꯦ ꯍꯜꯂꯣ ꯊꯣꯏꯕꯤ ꯀꯔꯤ ꯇꯧꯔꯦ ꯗꯗꯥ ꯗꯣꯛꯇꯔ ꯄ꯭ꯔꯦꯝꯆꯥꯟꯗꯣ ꯑꯩꯈꯣꯏꯗ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯂꯥꯛꯄꯖꯥꯠꯅꯤ ꯑꯗ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯇꯨꯡꯗ ꯃꯁꯛ ꯈꯪꯗꯕ ꯒꯥꯔꯤ ꯑꯃꯅ ꯑꯗꯨꯝ ꯏꯟꯅꯔꯦ ꯍꯥꯏ ꯑꯗꯨꯒ ꯒꯥꯔꯤ ꯈꯥꯝꯃꯣ ꯍꯥꯏꯔꯒ ꯈꯪꯍꯧꯗꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯜꯂꯛꯄ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝꯁꯤꯡꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯃꯁꯥ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠꯇꯁꯨ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯜꯂꯦ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯝꯕ ꯃꯥꯜꯂꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯊꯣꯏꯕꯤ ꯗꯣꯛꯇꯔ ꯄ꯭ꯔꯦꯝꯆꯥꯟꯗꯤ ꯀꯔꯝꯅ ꯍꯧꯖꯤꯛꯇꯤ ꯀꯝꯗꯧꯔꯒꯦ ꯗꯗꯥ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕ ꯃꯥꯜꯂꯦ ꯑꯇꯩ ꯃꯁꯥꯗꯤ ꯊꯣꯏꯅ ꯁꯣꯛꯇꯦ ꯍꯧꯖꯤꯛꯄꯨꯗꯤ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯍꯣꯁꯄꯤꯇꯥꯜ ꯌꯧꯅꯕ ꯄꯨꯔꯤ ꯐꯔꯦ ꯊꯣꯏꯕꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯈꯣꯏ ꯊꯨꯅ ꯂꯥꯛꯑꯒꯦ ꯐꯅꯤ ꯗꯗꯥ ꯁꯟꯇꯣꯁ ꯁꯔ ꯗꯣꯛꯇꯔ ꯄ꯭ꯔꯦꯝꯆꯥꯟꯗꯨ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃꯅ ꯒꯥꯔꯤ ꯇꯨꯡꯏꯟꯅꯔꯒ ꯃꯁꯥꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯜꯂꯝꯃꯦ ꯍꯥꯏꯔꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯁꯔ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏ ꯁꯔ ꯈꯨꯗꯥꯡꯗ ꯄꯥꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯊꯣꯏꯕꯤꯒ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯤ ꯍꯥꯏꯔꯤ ꯌꯥꯝ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯕ ꯇꯧꯁꯤ ꯁꯔ ꯍꯣꯔꯦꯟꯒꯤ ꯃꯤꯁꯟꯗꯨꯗꯤ ꯁꯟꯇꯣꯁ ꯃꯗꯨꯁꯨ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯍꯣꯁꯄꯤꯇꯥꯜ ꯍꯥꯟꯅ ꯆꯠꯅꯕ ꯇꯧꯁꯤ ꯒꯥꯃꯩꯗꯨ ꯒꯥꯔꯤ ꯊꯧꯗꯣꯔꯣꯏ ꯐꯅꯤ ꯁꯔ ꯑꯁꯨꯝꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯈꯤ ꯊꯣꯏꯕꯤ ꯗꯗꯥ ꯀꯃꯥꯏ ꯇꯧꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯏꯃꯥꯔꯖꯦꯟꯁꯤ ꯋꯥꯔꯗꯇ ꯏꯟꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤ ꯀꯃꯥꯏ ꯇꯧꯔꯤꯖꯥꯠꯅꯣ 마기 둥드가리 이내리 하시나디 그나는 어디잖아 sir Dr. Premsangesi sir mamangda thogiba tawdodusu magi 둥드가리 tanar-khibani aduga mahaka luhongadabi punima makoina tanarakpaduna maram oiraga gari kanna thobadagi control ngamdaduna lokhada tasinbadagi laibak thiba tawdodu thogibani sir right Santos mahaki punsida mahabu singnaba mi kharadi leire haibani aduga asukui matam asidi tawdraga nahan makai tawdo asi thokdraga masigi numina sim khoina ngairibana karigi maram ama soidana leirangada mal dada emergency ward ki doctor tholi Dr. Premsang ki phiban bu karam tawdugi inspector he is now out of danger yamna nungai ate masa sukpa khotpa gari du accident tawrubanina masagi chena khara lekini
ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯈꯨꯗꯥꯡ ꯐꯥꯎꯗꯨꯅ ꯆꯠꯂꯝꯗ꯭ꯔꯦ ꯈꯨꯗꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯂꯧꯊꯣꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯒꯠꯄꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯒꯅꯤ anyway thank you doctor ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨ ꯗꯣꯛꯇꯔ ꯄ꯭ꯔꯦꯝꯆꯥꯟꯒ ꯎꯅꯕꯗꯤ ꯀꯔꯝ ꯀꯥꯟꯗ ꯌꯥꯒꯅꯤ ꯏꯟꯁꯄꯦꯛꯇꯔ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯎꯅꯕꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯈꯛꯇꯪ ꯑꯩꯈꯣꯏ ꯇꯉꯥꯏꯐꯗꯕꯅꯤ ꯊꯧꯗꯣꯛꯗꯨꯒꯤ ꯃꯇꯥꯡꯗ ꯃꯉꯣꯟꯗꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯐꯪꯉꯒꯗꯤ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕꯗ ꯑꯊꯨꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯀ ꯑꯩꯈꯣꯏꯒ ꯎꯅꯕ ꯌꯥꯕꯒꯤ ꯃꯇꯝ ꯂꯩꯔꯕꯗꯤ ꯈꯖꯤꯛꯇꯪ ꯁꯤꯟꯕꯤꯌꯨ ꯐꯔꯦ ꯏꯟꯁꯄꯦꯛꯇꯔ ꯃꯇꯝꯗꯤ ꯌꯥꯝ ꯀꯨꯏꯅ ꯂꯧꯕꯤꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯇꯉꯥꯏꯐꯗꯅ ꯁ꯭ꯇꯦꯠꯃꯦꯟꯒꯤ ꯑꯣꯏꯔꯒꯗꯤ ꯄꯨꯡ 2ꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯗꯣꯛꯇꯔ ꯁꯟꯇꯣꯁ ꯁꯔ ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯨ ꯑꯃꯇꯪ ꯃꯉꯣꯟꯗꯒꯤ ꯐꯪꯉꯒꯗꯤ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯈꯔ ꯊꯨꯅ ꯆꯠꯊꯔꯗꯤ ꯃꯉꯣꯟꯗ ꯂꯥꯏꯞ ꯑꯦꯇꯦꯝꯞ ꯇꯧꯔꯤꯕ ꯃꯤ ꯑꯁꯤ ꯀꯅꯥꯅꯣ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯈꯣꯏ ꯀꯌꯥꯅꯣ ꯐꯔꯦ ꯉꯥꯏꯕ ꯇꯥꯕꯅꯤ ꯗꯥꯗꯥ ꯁꯤ ꯗꯣꯛꯇꯔ ꯄ꯭ꯔꯦꯝꯆꯥꯟꯅ ꯃꯥꯒꯤ ꯐꯣꯟꯁꯦ ꯄꯤꯔꯝꯕꯅꯤ ꯀꯔꯤꯒꯤ ꯊꯣꯏꯕꯤ ꯐꯣꯟ ꯄꯤꯔꯝꯃꯤꯗꯤ ꯀꯔꯤꯒꯤ ꯃꯥꯅ ꯍꯥꯏꯕꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗ ꯐꯣꯟꯁꯦ ꯄꯤꯕꯤꯌꯨ ꯐꯣꯟꯁꯤꯗ ꯐꯣꯇꯣ ꯈꯔ ꯌꯥꯎꯏ ꯍꯥꯏꯔꯝꯃꯤ ꯍꯥ ꯑꯗꯨꯗꯤ ꯅꯪ ꯉꯁꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯀꯗꯥꯏ ꯑꯝꯇ ꯌꯦꯡꯒꯦ ꯑꯣ ꯃꯥꯒꯤ ꯀꯥꯔꯗꯒꯤ ꯃꯍꯥꯛꯀꯤ ꯁꯥꯏꯠ ꯒ꯭ꯂꯥꯁꯇꯒꯤ ꯃꯉꯣꯟꯗ ꯇꯥꯟꯅꯔꯛꯂꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯅꯝꯕꯔꯁꯤ ꯁꯤꯗ ꯌꯧꯔꯦ ꯁꯟꯇꯣꯁ ꯒꯥꯔꯤ ꯅꯝꯕꯔꯁꯤꯗ ꯂꯩꯔꯦ ꯐꯒꯅꯤ ꯁꯥꯔ ꯒꯥꯔꯤ ꯑꯁꯤ ꯀꯅꯥꯗ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯩ ꯃꯄꯨ ꯀꯅꯥꯅꯣ ꯑꯗꯨꯒ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯊꯨꯕ ꯃꯇꯝꯗ ꯈꯪꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯁꯤ ꯐꯒꯅꯤ ꯁꯥꯔ ꯊꯣꯏꯕꯤ ꯁꯦ ꯃꯥꯒꯤ ꯐꯣꯟꯁꯨ ꯄꯥꯏꯁꯜꯂꯨ ꯑꯗꯨ ꯂꯪꯂꯦꯗꯤ ꯀꯃꯥꯏ ꯇꯧꯕ ꯗꯥꯗꯥ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗ ꯍꯥꯏꯈ꯭ꯔꯦ ꯂꯪꯂꯦꯡꯒ ꯉꯁꯤ ꯂꯩꯃꯤꯟꯅꯅꯕ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯗꯣꯛꯇꯔ ꯄ꯭ꯔꯦꯝꯆꯥꯟꯒꯤꯁꯨ ꯃꯥ ꯏꯃꯨꯡ ꯃꯅꯨꯡ ꯃꯤ ꯌꯧꯔꯛꯑꯅꯤ ꯍꯣꯏ ꯗꯥꯗꯥ ꯑꯗꯨꯕꯨ ꯑꯩ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠꯃꯦꯟꯗꯤ ꯂꯧꯕ ꯄꯥꯝꯃꯤ ꯒꯥꯔꯤ ꯅꯝꯕꯔ ꯈꯪꯉꯕꯁꯨ ꯑꯩ ꯗꯣꯛꯇꯔ ꯄ꯭ꯔꯦꯝꯆꯥꯟꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯁꯣꯏꯗꯅ ꯂꯧꯈꯤꯒꯅꯤ ꯍꯣꯏ ꯗꯥꯗꯥ ꯑꯁꯨꯝꯅ ꯄꯨꯡ 2 ꯔꯣꯝ ꯉꯥꯏꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯦꯝꯆꯥꯟꯕꯨ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯗꯣꯛꯇꯔꯅ ꯈꯪꯍꯜꯂꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯄ꯭ꯔꯦꯝꯆꯥꯟꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯗꯣꯛꯇꯔ ꯁꯔ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯄꯅꯣ ꯁꯔ ꯑꯩ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯪꯂꯦꯟꯒꯤ ꯆꯥꯅꯕ ꯑꯆꯥꯊꯛ ꯈꯔ ꯂꯩꯔꯒ ꯉꯁꯤꯗꯤ ꯁꯨꯝ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯨꯗ ꯑꯩ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯂꯝꯕꯤ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯑꯉꯧꯕ ꯑꯃ ꯑꯩꯉꯣꯟꯗ ꯏꯟꯅꯕꯒꯨꯝ ꯑꯗꯨꯝ ꯇꯧꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤꯁꯨ ꯈꯜꯂꯛꯈꯤ ꯃꯈꯣꯏꯁꯨ ꯊꯕꯛ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯈꯣꯏꯒꯤ ꯈꯨꯡꯒꯪ ꯌꯧꯁꯤꯜꯂꯛꯄ ꯃꯄꯥ ꯑꯗꯨꯋꯥꯏꯗꯗꯤ ꯑꯩꯉꯣꯟꯗ ꯒꯥꯔꯤ ꯈꯥꯝꯃꯨ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯑꯩꯒꯤ ꯒꯥꯔꯤꯗ ꯌꯩꯁꯟꯕ ꯊꯦꯡꯖꯤꯟꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯧꯔꯛꯈꯤ ꯁꯔ ꯑꯩꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯂꯤꯕ ꯃꯤꯗꯨ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯥꯎꯕ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯄꯨꯔꯅꯤꯃꯥꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯃꯈꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯃꯈꯣꯏꯅ ꯂꯣꯏꯕ ꯄꯥꯝꯕ ꯃꯥꯜꯂꯦ ꯁꯔ ꯑꯩꯗꯤ ꯀꯅꯥꯗꯁꯨ ꯂꯥꯟꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯒꯥꯔꯤ ꯈꯥꯝꯃꯨ ꯍꯥꯏꯔꯒ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯁꯔ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯁꯔ ꯑꯗꯨꯒ ꯁꯔ ꯑꯩꯒꯤ ꯐꯣꯟꯗ ꯁꯥꯏꯠ ꯒ꯭ꯂꯥꯁꯇꯒꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯅꯝꯕꯔ ꯀꯥꯞꯈꯤꯕꯅꯤ ꯌꯥꯝꯅ ꯐꯔꯦ ꯗꯣꯛꯇꯔ ꯀꯔꯤꯝꯇ ꯋꯥꯕꯤꯔꯣꯅꯨ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯅꯝꯕꯔ ꯈꯪꯉꯕꯅꯤꯅ ꯁꯣꯏꯗꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯪꯂꯅꯤ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯕꯤꯔꯣ ꯃꯤꯐꯠꯇꯁꯤꯡ ꯑꯗꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯊꯣꯏꯕꯤ ꯗꯥꯗꯥ ꯗꯣꯛꯇꯔꯁꯦ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯣ ꯃꯈꯣꯏꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯃꯤ ꯂꯥꯛꯑꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯗꯣꯛꯇꯔꯕꯨ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯜꯂꯣ ꯍꯣꯏ ꯗꯥꯗꯥ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯈꯤꯒꯦ ꯊꯣꯏꯕꯤ ꯗꯥꯗꯥ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯕꯁꯨ ꯍꯥꯏꯔꯛꯑꯣ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯁꯨ ꯂꯩ ꯍꯣꯏ ꯗꯥꯗꯥ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ
ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯊꯣꯛꯑꯝꯃꯣꯏꯀꯣ ꯊꯣꯏꯕꯤ ꯃꯁꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯤꯕꯁꯤꯅ ꯍꯦꯟꯅ ꯐꯔꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯈꯣꯏꯅ ꯑꯩꯕꯨ ꯂꯨꯝꯗꯨꯅ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯃꯁꯤ ꯊꯧꯗꯣꯛꯁꯤꯃ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯈꯔ ꯁꯣꯛꯂꯕꯁꯨ ꯃꯈꯣꯏꯕꯨ ꯐꯥꯒꯠꯄ ꯉꯝꯂꯕꯗꯤ ꯃꯇꯨꯡꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯣꯏꯗꯕꯅꯤ ꯊꯣꯏꯕꯤ ꯗꯣꯛꯇꯔꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯕꯨ ꯀꯔꯤꯅꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯗꯣꯛꯇꯔ ꯊꯣꯏꯕꯤ ꯑꯩꯁꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯆꯞꯌꯨꯡꯅ ꯂꯦꯞꯈꯤ ꯃꯗꯨꯅ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯁꯨꯇꯤ ꯂꯧꯔꯒ ꯅꯈꯣꯏꯅ ꯆꯥꯅꯕ ꯑꯆꯥ ꯑꯊꯛ ꯑꯊꯨꯝ ꯑꯍꯥꯎ ꯈꯔ ꯂꯩꯔꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯌꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯗꯣꯛꯇꯔ ꯑꯁꯦ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤꯔꯅꯨ ꯃꯈꯣꯏꯕꯨ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯗꯗꯥꯅ ꯁꯣꯏꯗꯅ ꯃꯈꯣꯏꯕꯨ ꯐꯥꯒꯠꯂꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯗꯣꯛꯇꯔꯗ ꯁꯤꯡꯅꯕ ꯉꯝꯃꯔꯣꯏ ꯍꯣꯏ ꯊꯣꯏꯕꯤ ꯃꯗꯨꯃꯛ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ ꯑꯃꯔꯣꯝꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯏꯟꯁꯄꯦꯛꯇꯔ ꯇꯦꯌꯥꯏ ꯁꯟꯇꯣꯁ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯅꯤꯅ ꯒꯥꯔꯤ ꯅꯝꯕꯔ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠ ꯀꯝꯗꯧꯕ ꯁꯔ ꯍꯌꯦꯡ ꯅꯣꯡꯉꯥꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯁꯔ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯣꯀꯞꯇ ꯂꯩꯕ ꯑꯍꯨꯝꯗ ꯀꯧꯊꯣꯔꯛꯑꯣ ꯐꯅꯤ ꯁꯔ ꯍꯣꯏ ꯍꯧꯒꯠꯂꯣ ꯁꯔ ꯀꯔꯤ ꯑꯃꯨꯛ ꯁꯔ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅ ꯏꯔꯥꯜ ꯌꯥꯖꯈ꯭ꯔꯗꯨꯗꯤ ꯁꯔ ꯍꯣꯏ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯣꯏ ꯑꯃ ꯋꯥꯠꯂꯤꯗꯨ ꯎꯗ꯭ꯔꯣ ꯑꯩꯈꯣꯏ ꯃꯌꯨꯝ ꯈꯪꯗꯦ ꯂꯥꯎ ꯃꯌꯨꯝ ꯇꯥꯎꯂꯣ ꯍꯧꯒꯠꯂꯣ ꯁꯔ ꯑꯗꯨꯗꯤ ꯕꯤꯔꯁꯨ ꯈꯪꯕꯅꯤ ꯕꯤꯔ ꯈꯛꯇꯪ ꯄꯨꯔꯒ ꯌꯥꯔꯣꯏꯗ꯭ꯔꯣ ꯁꯔ ꯍꯣꯏ ꯌꯥꯔꯣꯏꯅꯦ ꯊꯧꯗꯣꯛꯁꯤ ꯅꯣꯏ ꯃꯔꯤ ꯅꯠꯇ꯭ꯔꯣ ꯍꯧꯒꯠꯂꯣ ꯁꯔ ꯃꯔꯨ ꯑꯣꯏꯕꯗꯤ ꯕꯤꯔꯅꯦ ꯁꯔ ꯕꯤꯔꯁꯨ ꯑꯗꯨꯝ ꯈꯪꯕꯅꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯨꯝꯖꯍꯧꯔꯒꯦ ꯁꯔ ꯑꯁ ꯁꯔ ꯍꯣꯏꯅ ꯐꯨꯕꯒꯤ ꯏꯁꯥꯁꯤꯁꯨ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ ꯁꯔ ꯁꯔ ꯅꯣꯏ ꯁꯤꯗꯩꯗ ꯆꯤꯡꯃꯤ ꯑꯃ ꯌꯥꯎꯏꯅꯦ ꯁꯔ ꯆꯤꯡꯃꯤ ꯀꯩꯗꯧꯔꯕ ꯑꯁ ꯃꯥꯗꯤ ꯋꯥꯗꯨ ꯃꯔꯣꯟꯗꯣ ꯅꯨꯡꯁꯤꯅ ꯍꯥꯏꯔꯒ ꯌꯥꯝ ꯅꯥꯟꯅ ꯐꯨꯏꯅꯦ ꯁꯔ ꯑꯩ ꯑꯗꯨꯗꯤ ꯋꯥꯠꯂꯤꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯍꯧꯖꯤꯛ ꯌꯥꯝ ꯋꯥꯠꯂꯤꯕꯅꯤ ꯀꯔꯤ ꯀꯦꯁꯇ ꯆꯦꯟꯅꯒꯦꯅ ꯍꯪꯉꯒ ꯅꯦꯠꯊꯔꯛꯈꯤꯗꯣꯔꯤꯕꯅꯤ ꯁꯔ ꯀꯦꯁꯀ ꯑꯝꯇ ꯆꯦꯟꯅꯗꯦꯗ ꯁꯔ ꯑꯩꯈꯣꯏꯅ ꯇꯧꯕꯕꯨ ꯃꯤ ꯈꯟꯅꯕ ꯆꯩꯅꯕ ꯃꯆꯥ ꯃꯁꯨ ꯗꯤꯋꯥꯂꯤ ꯈꯥꯎꯕ ꯑꯗꯒꯤ ꯃꯤꯉꯣꯟꯗ ꯑꯐꯥꯎ ꯋꯥꯔꯤꯡ ꯈꯔ ꯁꯥꯕ ꯑꯁ ꯑꯗꯨ ꯈꯛꯇꯅꯤꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯌꯨ ꯊꯛꯄ ꯑꯁ ꯁꯔ ꯑꯩꯈꯣꯏ ꯇꯨꯝꯖꯍꯧꯔꯒꯦꯕ ꯁꯔ ꯍꯩ ꯋꯥ ꯌꯥꯝ ꯉꯥꯡꯈ꯭ꯔꯦꯗ ꯃꯁꯦ ꯍꯧꯒꯠꯂꯨꯅꯦ ꯈꯝꯕ ꯍꯧꯒꯠꯂꯣ ꯈꯝꯕ ꯀꯩꯗꯧꯔꯒꯦ ꯀꯥꯞꯊꯣꯛꯇ꯭ꯔꯕꯣ ꯑꯁ ꯈꯪꯗꯦ ꯒꯥꯔꯤ ꯇꯣꯡꯉꯒ ꯀꯗꯥꯏꯗꯅꯣꯝ ꯆꯠꯀꯅꯤ ꯑꯁ ꯂꯦꯡꯕꯁꯨ ꯌꯥꯗ꯭ꯔꯦ ꯏꯁꯥꯁꯦ ꯄꯪꯐꯨꯗ ꯐꯨꯏꯌꯦ ꯉꯁꯥꯏꯒꯤ ꯆꯤꯡꯃꯤꯗꯣ ꯀꯔꯤ ꯍꯥꯏꯕꯅꯣ ꯃꯥꯒꯤ ꯃꯃꯤꯡꯗꯨꯕꯨ ꯑꯁ ꯈꯪꯃꯩ ꯍꯥꯏꯕ꯭ꯔꯥ ꯈꯣꯝꯃꯩ ꯍꯥꯏꯕ꯭ꯔꯥ ꯀꯪꯃꯩ ꯍꯥꯏꯕ꯭ꯔꯥ ꯀꯪꯐꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯁ ꯃꯣꯏꯅ ꯀꯧꯕꯗ ꯍꯥꯏꯐꯦꯠ ꯇꯥꯍꯧꯕꯅꯤ ꯃꯥꯒꯤ ꯃꯔꯣꯟꯗꯣ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕꯗꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯨꯕꯗꯤ ꯀꯌꯥꯝ ꯅꯥꯏ ꯅꯪ ꯅꯥꯗ꯭ꯔꯣ ꯑꯁ ꯑꯩꯗꯤ ꯂꯦꯡ ꯌꯥꯗ꯭ꯔꯦꯗ ꯍꯧꯖꯤꯛꯄꯨ ꯃꯣꯏ ꯆꯠꯁꯤ ꯍꯥꯏꯁꯤꯕꯨ ꯍꯩ ꯁꯨꯝ ꯋꯥ ꯉꯥꯡ ꯂꯩꯅꯦ ꯍꯧꯒꯠꯂꯣ ꯍꯥꯏꯔꯒ ꯍꯩ ꯕꯤꯔ ꯍꯧꯒꯠꯂꯣ ꯁꯔ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯒꯦ ꯁꯔ ꯇꯦ ꯑꯩꯅ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯒꯦꯕ ꯅꯣꯏ ꯑꯃꯗꯨꯒꯤ ꯌꯨꯝ ꯇꯥꯛꯀꯗꯧꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯧꯒꯠꯂꯣ ꯀꯥꯈꯠꯂꯣꯅꯦ ꯁꯠ ꯀꯥꯈꯠꯂꯣꯅꯦ ꯁꯔ ꯑꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯐꯨꯈꯤꯗꯣꯏ ꯆꯠꯂꯣ ꯁꯔ ꯍꯩ ꯑꯗꯨ ꯅꯣꯏꯅ ꯍꯪꯒꯗꯕ ꯅꯠꯇꯦ ꯅꯣꯏꯅ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯈꯤꯀꯥꯟꯗ ꯁꯤꯒꯨꯝꯕ ꯇꯧꯔꯒꯗꯤ ꯀꯔꯤ ꯆꯩꯔꯥꯛ ꯂꯥꯛꯀꯅꯤ ꯀꯔꯤ ꯑꯐꯕ ꯄꯨꯔꯛꯀꯅꯤ ꯁꯤꯅ ꯈꯪꯍꯧꯗ꯭ꯔꯣ ꯍꯧꯒꯠꯂꯨꯅꯦ ꯍꯩ ꯁꯤ ꯕꯣꯏꯅꯥꯎ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯁꯦ ꯍꯧꯒꯠꯂꯣ ꯑꯁ ꯁꯔ ꯍꯧꯒꯠꯆꯔꯦ ꯁꯔ ꯐꯨꯕꯁꯨ ꯀꯟꯅ ꯐꯨꯕ ꯈꯣꯡꯁꯨ ꯁꯦꯛꯄ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯄꯗꯤ ꯉꯝꯗ꯭ꯔꯦ ꯁꯔ ꯑꯗꯣ ꯁꯔ ꯑꯩꯈꯣꯏꯕꯨ ꯑꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯆꯦꯜꯍꯜꯂꯒ ꯑꯃꯨꯛ ꯀꯥꯞꯊꯣꯛꯇꯣꯏꯔꯕ ꯁꯔ ꯑꯁ ꯑꯩ ꯑꯗꯨ ꯅꯣꯏꯅ ꯍꯪꯒꯗꯕ ꯅꯠꯇꯦꯅꯦ ꯑꯗꯨꯗꯤ ꯊꯕꯛꯅ ꯑꯗꯨꯝ ꯄꯨꯔꯛꯀꯗꯧꯅꯤ ꯑꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯁꯔ
ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇꯨ ꯀꯕꯛ ꯀꯕꯛ ꯐꯥꯔꯨꯕ ꯈꯛꯇꯅꯤ ꯑꯩꯈꯣꯏꯗꯤ ꯔꯦꯞ ꯆꯠꯊꯕꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯁꯤꯒꯤ ꯕꯤꯜ ꯑꯁꯤꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯁꯥꯔ ꯑꯁ ꯑꯩ ꯋꯥ ꯉꯥꯡꯗꯅ ꯑꯗꯨꯝ ꯂꯩ ꯐꯨꯔꯛꯀꯅꯤ ꯀꯩꯅꯣ ꯑꯩ ꯒꯥꯔꯤꯗ ꯁꯠ ꯀꯥꯈꯠꯀꯦꯔꯥ ꯀꯥꯈꯠꯂꯣꯏꯔꯥ ꯉꯁꯥꯏꯒꯤ ꯆꯤꯡꯃꯤꯗꯨ ꯀꯧꯊꯣꯔꯛꯑꯒꯦ ꯒꯥꯡꯃꯩ ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥꯎ ꯁꯟꯇꯣꯁ ꯁꯤ ꯍꯧꯒꯠꯂꯣ ꯑꯝꯇ ꯌꯥꯗ꯭ꯔꯦꯅꯦ ꯌꯥꯅꯤ ꯏꯇꯥꯎ ꯑꯩ ꯇꯧꯒꯦ ꯃꯈꯣꯏꯗꯤ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯌꯥꯗꯕꯅꯤ ꯏꯇꯥꯎ ꯋꯥ ꯇꯞꯅ ꯇꯞꯅ ꯉꯥꯡꯉꯒ ꯐꯨꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯩ ꯂꯥꯛꯀꯦ ꯁꯥꯔ ꯍꯧꯒꯠꯂꯦ ꯑꯩꯈꯣꯏ ꯍꯧꯒꯠꯂꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯒꯥꯔꯤꯗ ꯄꯨꯊꯣꯔꯛꯈꯤꯔꯝꯃꯤ ꯀꯥꯈꯠꯈꯤꯌꯣꯅꯦ ꯒꯥꯔꯤꯗ ꯀꯥꯈꯠꯈꯤꯌꯣ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯅꯪ ꯀꯔꯤ ꯌꯦꯡ ꯂꯩꯕ꯭ꯔꯥ ꯅꯠꯇꯦꯗ ꯅꯪ ꯑꯃꯨꯛ ꯐꯨꯔꯛꯀꯗ꯭ꯔꯅ ꯌꯦꯡꯕꯅꯤꯗ ꯍꯦꯠ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯕ꯭ꯔꯥ ꯐꯨꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯤꯅꯦ ꯃꯤ ꯂꯝꯕꯤꯗ ꯁꯣꯔꯣꯛꯇ ꯆꯠꯄ ꯃꯤꯗꯣ ꯑꯩꯈꯣꯏꯅ ꯐꯨꯕ꯭ꯔꯣ ꯅꯈꯣꯏ ꯅꯔꯥ ꯂꯩꯔꯗꯤ ꯐꯨꯕ ꯇꯥꯕ ꯅꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯆꯥꯛ ꯏꯟꯖꯥꯡ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯅꯈꯣꯏꯗꯤ ꯀꯔꯤꯒꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯤ ꯃꯤ ꯂꯥꯟꯗꯕ ꯃꯤꯗꯣ ꯑꯩꯈꯣꯏꯅ ꯐꯨꯕ꯭ꯔꯕ ꯌꯥꯝ ꯊꯨꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯣ ꯑꯁꯨꯝꯅ ꯏꯟꯁꯄꯦꯛꯇꯔ ꯇꯦꯍꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝꯅ ꯃꯤꯑꯣꯏ 3 ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯃꯗꯤ ꯀꯤꯁꯟꯒꯤ ꯊꯣꯡꯒꯥꯟ ꯑꯗꯨꯗ ꯒꯥꯔꯤ ꯈꯥꯝꯈꯤ ꯑꯩ ꯋꯥꯍꯩꯒꯦ ꯅꯣꯏꯒꯤ ꯀꯤꯁꯟꯗ ꯅꯈꯣꯏꯅ ꯐꯣꯟ ꯇꯧꯔꯒ ꯒꯦꯠꯁꯦ ꯍꯥꯡꯇꯣꯛꯍꯜꯂꯨ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀ ꯂꯥꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯅꯈꯣꯏꯅ ꯍꯥꯏꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯍꯥꯏꯕ ꯇꯥꯔꯕ ꯅꯈꯣꯏꯅ ꯏꯃꯨꯡꯗꯨꯗ ꯍꯦꯛ ꯆꯪꯈꯤꯕꯒꯅꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯏꯁꯤ ꯀꯌꯥꯅꯣ ꯁꯤꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯀꯗꯣꯏꯕ ꯑꯗꯨꯗꯩꯗꯤ ꯅꯣꯏ ꯑꯗꯨꯝ ꯖꯔꯞ ꯁꯥꯔꯦ ꯀꯣ ꯅꯈꯣꯏꯒꯤ ꯅꯊꯧ ꯃꯍꯥꯛ ꯊꯣꯡ ꯍꯥꯡꯇꯣꯛꯍꯟꯕ ꯊꯣꯡ ꯍꯥꯡꯇꯣꯛꯍꯜꯂꯒ ꯑꯩꯈꯣꯏꯅ ꯅꯈꯣꯏꯅ ꯏꯃꯨꯡꯗ ꯆꯪꯕ ꯅꯈꯣꯏꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕꯒ ꯑꯩꯈꯣꯏꯅ ꯁꯨꯃꯥꯡꯗ ꯆꯪꯉꯛꯄ ꯑꯩꯈꯣꯏꯅ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯕꯒ ꯑꯩꯈꯣꯏꯅ ꯊꯣꯡ ꯊꯤꯜꯂꯛꯄ ꯅꯈꯣꯏ ꯄꯨꯂꯞ ꯊꯣꯛꯂꯛꯄ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯐꯥꯕ ꯌꯥꯔꯦꯀꯣ ꯐꯔꯦ ꯁꯥꯔ ꯑꯗꯨꯒ ꯕꯤꯔꯥ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯒꯦ ꯈꯜꯂꯕꯗꯤ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯃꯁꯤꯗꯤ ꯅꯪ ꯅꯁꯥꯅ ꯈꯪꯖꯧ ꯐꯅꯤ ꯑꯩ ꯆꯦꯟꯖꯔꯣꯏ ꯆꯂꯣ ꯁꯤ ꯅꯈꯣꯏꯒꯤ ꯐꯣꯟꯗꯨꯅꯤ ꯃꯉꯣꯟꯗ ꯀꯣꯜ ꯇꯧ ꯑꯗꯨꯒ ꯒꯦꯠ ꯍꯥꯡꯇꯣꯛꯄ ꯃꯅꯨꯡꯗ ꯆꯪꯉꯨ ꯑꯁꯨꯝꯅ ꯐꯣꯟ ꯑꯗꯨ ꯄꯤꯔꯒ ꯐꯣꯟ ꯇꯧꯍꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯤꯁꯟꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯈꯤ ꯑꯃꯗꯤ ꯒꯦꯠ ꯑꯗꯨ ꯍꯥꯡꯇꯣꯛꯈꯤ ꯀꯔꯤꯅꯣ ꯅꯣꯏꯅ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯛꯏꯁꯤ ꯀꯩꯅꯣ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯗꯥꯏꯗ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯄꯨꯂꯤꯁꯅ ꯊꯤꯕ ꯍꯧꯔꯦ ꯀꯗꯥꯏꯗ ꯊꯤꯔꯣꯏ ꯅꯪꯒꯤ ꯕꯤꯔꯥꯁꯤꯅꯕ ꯌꯥꯝꯅ ꯆꯣꯞꯈ꯭ꯔꯕ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯣꯛ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯥꯠꯇꯣꯛꯑ ꯊꯝꯃꯝꯃꯗꯤ ꯐꯩꯗꯅ ꯍꯥꯠꯄ꯭ꯔꯁꯨ ꯍꯥꯠꯍꯧꯗꯦ ꯊꯥꯗꯣꯛꯑ ꯊꯝꯃꯝꯃꯒ ꯃꯤꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪ ꯇꯥꯕ ꯑꯗꯨꯕꯨꯅꯦ ꯑꯩꯗꯤ ꯀꯦꯁ ꯑꯁꯤ ꯁꯦꯟꯅꯕ ꯉꯝꯃꯣꯏ ꯊꯧꯗꯣꯛꯗꯨꯗ ꯑꯩꯗꯤꯅꯦ ꯅꯨꯄꯥꯗꯨ ꯐꯥꯕ ꯌꯥꯎꯕꯩ ꯋꯥꯅꯤ ꯑꯩꯗꯤ ꯅꯣꯏꯒꯤ ꯔꯦꯞ ꯆꯠꯊꯕꯗ ꯌꯥꯎꯗꯦꯗꯅ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯁꯤ ꯑꯝꯇ ꯒꯦꯠꯇꯣ ꯍꯥꯡꯇꯣꯛꯁꯦ ꯃꯅꯨꯡꯗ ꯑꯝꯇ ꯆꯪꯉꯛꯀꯦ ꯂꯥꯛꯑꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯅꯨꯡꯗꯨꯗ ꯆꯪꯉꯛꯈꯤ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯪꯈꯤ ꯁꯥꯔ ꯃꯈꯣꯏ ꯆꯪꯈ꯭ꯔꯦ ꯂꯥꯛꯑꯣ ꯆꯪꯉꯨꯔꯁꯤ ꯂꯥꯛꯑꯣ ꯁꯟꯇꯣꯁ ꯁꯥꯔ ꯁꯤꯗ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯗꯤ ꯉꯁꯥꯏꯒꯤ ꯒꯥꯔꯤ ꯅꯝꯕꯔ MN01 ꯁꯥꯔ ꯃꯥꯅꯤ ꯁꯥꯔ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯊꯤꯔꯛꯄ ꯒꯥꯔꯤꯗꯨꯅꯤ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯊꯤꯔꯤꯕ ꯀꯤꯁꯟ ꯑꯁꯤ ꯒꯥꯔꯤ ꯑꯁꯤ ꯃꯍꯥꯛꯅ ꯊꯧꯔꯝꯃꯒꯗꯤ ꯗꯣꯛꯇꯔ ꯄ꯭ꯔꯦꯝꯆꯥꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯤꯁꯤ ꯀꯤꯁꯟꯅ ꯑꯗꯨꯒ ꯅꯪꯒꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤ ꯄꯨꯔꯅꯤꯃꯥ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯇꯥꯟꯅꯔꯛꯈꯤꯕ ꯒꯥꯔꯤ ꯑꯗꯨꯁꯨ ꯀꯤꯁꯟꯒꯤ ꯒꯥꯔꯤ ꯃꯥꯅꯤ ꯁꯥꯔ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯁꯥꯔ ꯑꯣꯀꯦ ꯇꯦꯟꯖꯩ ꯑꯃꯅ ꯁꯥ ꯑꯅꯤ ꯊꯣꯡꯗꯣ ꯊꯤꯜꯂꯣ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯊꯣꯡ ꯊꯤꯜꯂꯤꯁꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯅꯣꯏ ꯒꯦꯠ ꯂꯣꯟꯁꯜꯂꯝꯗ꯭ꯔꯣ ꯑꯩꯒꯤ ꯅꯣꯏ ꯒꯦꯠ ꯂꯣꯟꯕꯗꯣ ꯍꯩꯇꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯊꯣꯡꯁꯦ ꯍꯥꯡꯇꯣꯛ ꯌꯨꯝ ꯑꯁꯦ ꯄꯨꯂꯤꯁꯅ ꯀꯣꯏꯁꯟꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯀꯤꯁꯟ ꯅꯁꯥꯅ ꯈꯪꯅ ꯁꯔꯦꯟꯗꯔ ꯇꯧꯔꯒ ꯊꯣꯛꯂꯛꯑꯣ ꯌꯥꯝ ꯊꯨꯅ ꯀꯩꯅꯣ ꯏꯇꯥꯎ ꯅꯈꯣꯏꯅ ꯄꯨꯂꯤꯁꯁꯤ ꯅꯈꯣꯏꯅ ꯄꯨꯔ ꯂꯥꯛꯏꯔꯣ ꯍꯥ ꯅꯈꯣꯏꯅ ꯄꯨꯂꯤꯁꯁꯤ ꯄꯨꯔ ꯂꯥꯛꯏꯔꯕ ꯑꯁ ꯅꯠꯇꯦ ꯀꯩꯅꯣ ꯅꯣꯏꯗꯤ ꯀꯔꯤꯗ ꯂꯩꯕꯗꯨꯗꯤ ꯑꯩꯈꯣꯏꯔꯣ
ꯑꯩꯈꯣꯏꯔꯣ ꯈꯣꯡꯅ ꯂꯥꯛꯄꯅꯤ ꯀꯔꯤ ꯈꯣꯡꯅ ꯂꯥꯛꯄ ꯕꯤꯔꯥ ꯑꯁꯦꯡꯕꯗ ꯍꯥꯏꯔꯣ ꯅꯣꯏ ꯑꯩꯕꯨ ꯐꯥꯕ ꯂꯥꯛꯍꯜꯂꯤꯔ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯌꯣ ꯑꯁ ꯏꯇꯥꯎ ꯀꯤꯁꯟ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯁꯨ ꯐꯨꯕꯗ ꯄꯨꯂꯤꯁꯅ ꯈꯥꯡꯕ ꯉꯝꯕ ꯅꯠꯇꯦꯗ ꯎꯄꯥꯏ ꯂꯩꯇꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯅꯤ ꯑꯗꯨꯗꯤ ꯅꯣꯏꯅ ꯃꯔꯨꯞꯄꯨ ꯍꯥꯠꯄꯅꯤꯅꯦ ꯑꯗꯨꯗꯤ ꯅꯈꯣꯏꯁꯨ ꯑꯩꯅ ꯍꯥꯠꯄ ꯌꯥꯏꯅꯦ ꯍꯥ ꯅꯈꯣꯏꯁꯨ ꯑꯩꯒꯤ ꯌꯦꯡꯗ꯭ꯔꯕꯅꯤꯅ ꯑꯩꯅꯁꯨ ꯅꯈꯣꯏꯒꯤ ꯌꯦꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯣꯡꯃꯩꯁꯤꯅ ꯀꯩꯅꯣ ꯏꯇꯥꯎ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯅꯣꯡꯃꯩ ꯊꯝꯃꯤꯗꯨ ꯀꯩꯒꯤꯅꯣ ꯕꯤꯔꯥ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯟꯕꯅꯤ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯅꯪꯅ ꯔꯦꯞ ꯆꯠꯊꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯅꯨꯄꯥꯗꯨꯕꯨ ꯐꯥꯅ ꯊꯝꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯨ ꯏꯟꯗꯕ ꯑꯗꯨꯒ ꯑꯋꯥꯐꯝꯗ ꯇꯥꯟꯕ ꯑꯗꯨꯒ ꯅꯪꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯄꯨꯂꯤꯁ ꯄꯨꯗꯨꯅ ꯂꯥꯛꯄ ꯅꯪꯒꯤ ꯅꯀꯣꯛꯁꯤꯗ ꯅꯣꯡꯃꯩ ꯊꯝꯃꯒ ꯑꯩ ꯌꯨꯝꯁꯤꯗꯒꯤ ꯅꯥꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯏꯇꯥꯎ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯗꯤꯅꯦ ꯑꯩ ꯅꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯀꯅꯤ ꯏꯇꯥꯎ ꯅꯣꯡꯃꯩ ꯃꯆꯤꯟꯗꯨ ꯊꯩꯗꯣꯛꯑꯣꯕ ꯑꯁ ꯑꯩꯉꯣꯟꯗ ꯄꯥꯅꯦꯕ ꯏꯇꯥꯎ ꯀꯤꯁꯟ ꯈꯝꯕꯒ ꯑꯩꯒꯗꯤ ꯅꯣꯡꯃꯩꯗꯨ ꯅꯝꯃꯛꯀꯅꯨꯀꯣ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯔꯦꯞ ꯌꯥꯎꯗꯦꯕ ꯅꯈꯣꯏ ꯑꯅꯤꯁꯨ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇ ꯑꯩ ꯇꯥꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯏꯇꯥꯎ ꯀꯤꯁꯟ ꯀꯔꯤꯅꯣ ꯇꯤꯟꯅꯔꯒ ꯀꯩꯅꯣ ꯀꯔꯤ ꯇꯤꯟꯅꯕ ꯇꯤꯟꯅꯔꯒ ꯅꯈꯣꯏꯅ ꯄꯨꯂꯤꯁ ꯄꯨꯔꯛꯄꯗꯤ ꯌꯥꯔꯒ ꯅꯈꯣꯏꯕꯨ ꯍꯥꯠꯄꯗ ꯀꯔꯤ ꯀꯤꯁꯟ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤ ꯃꯁꯤꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯤꯕꯗ ꯅꯪꯅ ꯏꯃꯨꯡꯗꯒꯤ ꯁꯔꯦꯟꯗꯔ ꯇꯧꯗꯨꯅ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯗꯨꯗ ꯈꯨꯠ ꯊꯥꯕ ꯍꯧꯔꯒꯅꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯅꯕ ꯇꯧ ꯀꯤꯁꯟ ꯌꯨꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯃꯕꯅꯤ ꯑꯗꯨꯒ ꯗꯣꯛꯇꯔ ꯄ꯭ꯔꯦꯝꯆꯥꯟꯕꯨ ꯅꯪꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯅꯪꯅ ꯁꯤꯖꯤꯟꯅꯈꯤꯕ ꯒꯥꯔꯤ ꯅꯪꯒꯤ ꯁꯨꯃꯥꯡꯗ ꯈꯥꯝꯂꯤꯕ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯣꯛꯂꯛꯎ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯁꯤꯒꯤ ꯊꯧꯗꯣꯛꯇꯨꯗꯤ ꯄꯨꯂꯤꯁꯅ ꯀꯔꯝꯅ ꯈꯪꯉꯤꯕ ꯅꯈꯣꯏꯅ ꯍꯥꯏꯕ꯭ꯔꯥ ꯅꯈꯣꯏꯅ ꯍꯥꯏꯕ꯭ꯔꯣ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯏꯇꯥꯎ ꯉꯁꯤ ꯅꯪꯅ ꯇꯧꯕ ꯊꯕꯛꯇꯨꯗꯤ ꯑꯩꯈꯣꯏꯗꯤ ꯈꯪꯁꯨ ꯈꯪꯗꯅ ꯑꯩꯈꯣꯏꯗꯤ ꯂꯣꯛꯀꯞꯇ ꯂꯩꯔꯒ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯈꯪꯉꯤꯁꯤꯗꯤ ꯀꯔꯤꯒꯤ ꯄꯨꯂꯤꯁꯅ ꯈꯪꯉꯤꯁꯤꯗꯤ ꯀꯔꯤꯒꯤ ꯊꯣꯛꯑꯣ ꯁꯤ ꯅꯈꯣꯏ ꯑꯍꯨꯝ ꯊꯣꯛꯑꯣ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯗꯗꯤ ꯀꯥꯞꯄꯛꯀꯅꯨꯀꯣ ꯑꯁ ꯊꯣꯛꯑꯣ ꯍꯥꯏꯔꯒ ꯊꯣꯛꯑꯦ ꯏꯇꯥꯎ ꯊꯣꯛꯑꯦ ꯏꯟꯁꯄꯦꯛꯇꯔ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯣꯡꯃꯩꯅ ꯅꯝꯃꯤꯕ ꯕꯤꯔꯣ ꯑꯩꯅ ꯍꯥꯠꯇꯣꯛꯀꯅꯤ ꯑꯩꯉꯣꯟꯗ ꯈꯨꯠ ꯍꯦꯛ ꯊꯥꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯕꯤꯔꯕꯨ ꯍꯥꯠꯀꯅꯤ ꯀꯥꯟꯅꯔꯣꯏ ꯀꯤꯁꯟ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛ ꯅꯪꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯗꯣꯛꯇꯔ ꯄ꯭ꯔꯦꯝꯆꯥꯟ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯔꯦꯞ ꯀꯦꯁ ꯑꯃꯒꯤꯁꯨ ꯆꯦꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯊꯛꯁꯤꯗ ꯅꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯣꯛꯇꯔ ꯄ꯭ꯔꯦꯝꯆꯥꯟꯁꯨ ꯍꯧꯖꯤꯛ ꯁꯣꯛꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯃꯥꯡꯊꯛꯇ ꯗꯣꯛꯇꯔ ꯄꯨꯔꯅꯤꯃꯥꯕꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗ ꯁꯤꯍꯟꯈꯤꯕꯗꯁꯨ ꯅꯪꯒꯤ ꯇꯤꯝꯅ ꯒꯥꯔꯤ ꯇꯥꯟꯅꯕꯗꯒꯤ ꯁꯤꯈꯤꯕꯅꯤ ꯃꯁꯤ ꯆꯨꯝꯕ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯏꯟꯁꯄꯦꯛꯇꯔ ꯑꯩ ꯃꯗꯨ ꯈꯪꯗꯦ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯕ ꯇꯥꯔꯒꯗꯤ ꯕꯤꯔꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦ ꯏꯇꯥꯎ ꯀꯤꯁꯟ ꯀꯥꯟꯅꯔꯣꯏ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯗꯨ ꯊꯥꯗꯧ ꯁꯟꯇꯣꯁ ꯁꯔ ꯀꯤꯁꯟꯒꯤ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯣ ꯁꯔ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯀꯤꯁꯟꯒꯤ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯣ ꯅꯣꯡꯃꯩ ꯃꯔꯨꯗꯨ ꯄꯥꯜꯂꯗꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯤ ꯇꯥꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯥꯕ ꯌꯥꯒꯅꯤ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯦ ꯑꯗꯨꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯐꯔꯦ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯄꯨꯗꯨꯅ ꯂꯥꯛꯄ ꯑꯗꯨꯒ ꯔꯦꯞꯀꯤ ꯀꯦꯁꯇꯁꯨ ꯔꯦꯞꯀꯤ ꯀꯦꯁꯇ ꯑꯩꯕꯨ ꯆꯦꯟꯅꯍꯟꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯅ ꯄꯨꯂꯤꯁ ꯄꯨꯗꯨꯅ ꯂꯥꯛꯄ ꯏꯇꯥꯎ ꯑꯩꯉꯣꯟꯗꯗꯤ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯀꯅꯨ ꯏꯇꯥꯎ ꯅꯪꯇ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ ꯀꯤꯁꯟ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯗꯨ ꯊꯥꯗꯧ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯊꯥꯗꯧꯔꯣ ꯏꯟꯁꯄꯦꯛꯇꯔ ꯃꯈꯣꯏ ꯑꯅꯤꯁꯤꯁꯨ ꯕꯣꯏꯅꯥꯎ ꯑꯃꯗꯤ ꯐꯥꯌꯔ ꯀꯔꯤ ꯊꯣꯛꯑꯦ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯗꯨ ꯊꯥꯗꯧ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯅꯃꯥꯟꯅꯕ ꯔꯦꯄꯤꯁ ꯕꯤꯔꯒꯤ ꯊꯋꯥꯏ ꯁꯨꯃꯥꯡꯂꯦꯗꯣ नखोई सोक्रा सर अखोई कहीं सोक्ते सर अखोई नहीं दिखा भी रहनु सर अखोई करीब जाऊँ सर ममांग की केस अदगी करी का
Dr. Premchand ki case adu ada sir akoi kaim yaujade sir akoi ni de handa khata pakhang ka bu phajarak padagi koi bela ma pa ma moi matung ina zaru bane akoi kaim yaude thamoi senge atopa kari case ta yauge sir atopa case apta yaude sir adudi mafam asida thokiba thodo sigi witness aduga rape chathakiba numit ki witness सरकार के माइकैदा विटनेस ओइबा ngamgadra सर ओइजगे सर असिंग मदो लोइना हाइजगे सर होइना हायो हाइद्रसु अखोय असिंग मसिंग लोइ हाइजगे मसाना थाकपलांगदा मसाना थुजबने करी उपाय ले संतोष सर एम्बुलेंस को अदुगा प्रेस मीडिया की म्यूजिक को रेपिस्ट बीरा अमदी डॉक्टर प्रेमचंद मनोमेना कापा अमदी डॉक्टर पूर्णिमा की पुंसीबु मांगहन की किशन पुलिस की खुद एनकाउंटर दा सीरे यस सर नशाना तौबा अरहान थबक अदुगी दमक्तदी नशाना फंगजेद्रदी कनाना फंगनी मीन वरकप ngamद्रदी लाइन वरकप ngamद्रगना मीन वरकप ताबन Lakle Inspector Ayay Lakle Hojik tabikre inspector tay tharomasigi chamaga sum number suba hanjin batangka Lengsin Biruksi Babina Diagnostic na Sanasam X-ray Thobalda COVID-19 gi RT-PCR gi sample collect tauba hauzari loinana Miron bi sing mapalam da chakadaba miyoi sing loinana Satri sing Babina Diagnostic tana satrabasu mafam asidagi sample collect tauba yaragani loinana tongan ba aruba makhal gi test sing su mafam asida sample collect tauba yaragani akopa marol gi dama call tobiu 9856969726 loinana 7628830958 amade 8787590270 hariba sing ase ayuke pung 8 dagina ayuke pung 13 faubada khudong chaba pijari loinana